ngasi sina kaithil village authority gi maikaidigi ultimatum thaba serol ama tholakli hairiba sirol asida maruina palliba wafam khrana thamliba document asina final notice oigani sina kaithil village houses tholiba shu satnariba suspension of operation cookie militant sing houses tawriba thaudok sing unauthorized activities sing aggressive ki matangda aroiba final notice ama tholakri hairiba sirol asida mek sengna palliba wafam khrana direct threat oina safety lehendana mathang manai naina sina kaithil village ta systematically mathang manau naina thingjinduna residential sector sing Kiam amasung bunker kaya ama militant sing na sakalakpagi matangda wafam kiam phong hairiba sirol asida makhatana pallibana lungtar mountain range ki marakta lairiba lapland tingpi bung bia sina kaithil rota illegally makoina laksile occupy tawre haba wafam yawbaga loinana a militant ti gamnong kemdagi amasum Mount Sinai kemdagi 24/7 checkpoint free movement su restricting oi haba wafam yawna phongdorakli hairiba thaudok sing asina naga local sing khakthang targeting tawbagi mohutta makhoida natana hairiba nepali kawhadar sansen bakhotpa tawriba mioi sing su hairiba bunker sestigi nomai kapthurak heba wafam yawna palli masida natana hairiba mafam asidagi sang naina nomai kapthurakpa maram sing asina psychological unrest uhele amasum jaga asida tariba mioi kiyama lepham chapong khangandre maru oina pallabda hokiba mars ki tang taragani thu english singani ga kunga tarukta khulai matik sana pairab koki militant singna hairiba village residential areas sigi manung digi automatic rifle pairaga kapthurokpani so hairi masidana tana hokiba mars ki tang taraga mang english singani ga kunga tarukta su search ki thabak thorom pangtholingi matamna su nomai kapthurokhiba makhon sing tanakhibigi makhatana su paudamli sina kaithel village the station tawdun lariba security force singna drone surveillance operation sa thapa matamda bunker savagi mami takide have report ka loingana independence drone capture tawba matamdari hairiba jaga simaktada bunker savagi saktam sing uba phangke have wafam yawn phongdorakli masidana tana hairiba security forces singasina hairiba illegal oine sariba bunker sing asimanga taganba turai thuwai khaiba ngamdre have wafam yawn phongdokli hairiba thaudok kya sina community singasi wohale laitapam khangandri kariguma makhatana lokhatpam thokpa section thorang amasu lokhatpam thokpa action lokhatapa taragadi hariba local population singasina makhatana tuminna lasilaru heba wafam thamlakli makhatana karigumba ama ata thokpa thawai mang manatra thoningda ba violence thokpa taragadi government of india gi soldiers singna daita pugadabani mokoina section dabidi thokpani heba wafam yauna sina kaithil village authority media cell gi mekai digi thadorakpa sirol sida makhatana pali extra All India Radio News tagi thagalakpa status amada Delhi Court na Foreign National Taret numit taraga mathwini gi oina NIA custody da remand laure heba wafam amani hairbi accusing asi Ukrainian ahum Delhi dagi phaba aduga ahum amana Lucknow dagi ni amasum atopa US citizen amana Kolkata dagi fugat pangam khibani haibasini NIA gi wafam amagi makoi gi matung inadi hairiba Myanmar dagi crossing toraga protected Mizoram digi sangsilkhiba wafam amasu pali hairiba sing asi makhoi ethnic armed group singa contact tawna khiba lei haiba amasum mafam asidagi training su phangki hairi masidana tana hairiba mioi sing sina Europe dagi yamlaba consignment drone sing pushilakhi haiba wafam asini hairiba post asibu en Biren singhana share tawraduna haujikti foreign hand western countries singi khut yawgi praman Bharat sarkar na phangkre hana mayamna thajaramdrabas haujikti lumna lawraglakani amasum serious oiraglagani asuma tholagle ekhoi masensu hunabal leblasi I salute to NIA and Indian Home Ministry bu wafam yawna share torokli mechanic ki pauktak illubuda imung amagi miyoi mari sire mechanic amagi pauktak illubuda imung amagi miyoi mari sire hari thaudo asi Andhra Pradesh ki Situr district thokibani mechanic amana ma ki workshop ta gari masa sema lakpa nupa ma ki gari edu semlaba matung numit sup ngangduna thammo haina pauktak pirakpadigi nupa aduna mayumna halaklaga numidang supama ki gari masa du ngangduna thamna bohanaki adubu maakna gari ngangduna thamdiba mafam aduga maki loinabi amasu masa anina laidiba mafam aduga isam samnaba amasum makhoina tumlamdaida
थोंग थोनाव पुनमक लोनसिलंबना ngang thamlamba gari adudagi puthorakpa carbon monoxide na maram oiraga ningsha phungatuna sikhibani hari ten takna ngasi phangkhiba Manipur Assembly mifamda MLA ke Megasandrana Assembly session manungda question hanglingaida earthquake tawrakhre Asanka Sargi FIR handuna bo appeal tawri thadau NP Sadar Hills ki mingda Lungaulen Goitiana Kangpopi Police Station na Thas ki Taraga Mangada Indigenous Peoples Forum Manipur ki Chief Advisor Asanka Sargi mathakta FIR file tori basi handuna bo tangkhul Naga Aje Longphang TNAL tangkhul Aje Katam Nanglong TAKL amasung Manipur Naga Youth Organization MNYO headquarter da appeal torkli Lupsinga Sina press thokpa tuan sirol singda Asanka Sarni Impact TV gi manung khutna gi March taraga nuture sandokhi bakana naina ba thoramda phongdokhi badu yamna sengna laikhidraba mi ani adugi identity hana khangdolaga NIA da sindana ba haikibani wafam asi basinga du masak khangdringai da haikibani government di mi ani adugi ex gracia pina ba masum case asi NIA da sindaragani haina mangjununa lapthokre government na laikhidraba mi ani adugi masak maming hana khangdringaida thabak hana pekhat basi laibak thibani hari mi ani laikhidabagi thawdu odu naga area dani thawdu oduga madi lenana insensitive statement natragana khangdringaida wafam sing phongdokpana naga miyamgi sentiment amadi dignity bu ikai khumnadabani maram aduna masak maming ningthina khangdokna ba masum logyoba procedure tawna ba taksin ba wapam adu lana pautam sin manatragana communal gi wathok lakhana bigini haina lawroi dabani hari lana interpret tawba wapam da yumpham oiraga FIR file tawbuna kanglop singi marakta tension amasum pamdaba thawdok sing thulakpai hai maramaduna santi mutual respect amasum nungsi chanana hingminana bagi interest ta langaulan guiten FIR du handokna ba lop singa sina taksilakli Sursampur Khongsat apan mapibigi maram sengdoktrabadi CM Bangaloda Khongjang Sangsingani Malem Thongam Manipur Santi Purakna ba amasum hauksagi punsida hanjin hanana ba Paujel pubu Malem Thongam gi cycle gi Khongsat ngarang Thobal district ki Babu Bazar Meitei Community Joint Coordinating Committee Y Kiam Sipai Haukha and Y Thau MCJ Sisigi Ima Ibel Kiana Tarana Oktuna Puning Thorkri Sandel dagi Chusampur sat kigada Malem Thongam gi Santi Khongsat adu Sandel ngakna apan mapibadagi halakpagi lambida MCJ Sisigi Ima Ibel singna Babu Bazar Oktuna Puning Thorkibani Mako taran okpi duna puning thawat pibigi damak Meitei Community Joint Coordinating Committee Y Thau Kiam Sipai Haukha and Y Thau bu apian phongdok laduna Malem Thongam na hai idea of Manipur haibasida yumpham oiraga mahaki Kashmir gi khongsat mangoinana Manipur lariba mipum khuding nungsi chana laiminasi amung hana lamdam sida santi hanjin halasi haiba paujal ase pinabagi damak Manipur gi district taraga taruk satna pa panam thamani khongsat asi March taraga nithuri gi Bisnupur gi miyam na yekpa thaujal ga loinana lamadong kaithil gi khongsan ma horakhi yari